Loyalam E-PAO tabiriba Khudingmak po Hidram Susmitana numidangi pau pizari ahamida maruda headline. JFD General Strike manung CM amasong Home Minister gi Ifisi Laothokhre State amasong Central Leingakki Loisang Khudingmak Hayengdei Boycott Touragani haina chitrendu na phongdorakli. Miyam amasong CSO singge asawba themba yaroroi khangbadagi jali da chenbigi mahut hana honaramlabadi irangsi chawtoklamdoi haina ibomina phongdorakli. Miyam ki ihau kansilapatigi BJP ki MLA Mari Dali Pangkhre Hayengsu MLA Khara Dali Chalabayai Hari Pau Sanona Pijari JFD ki General Strike manung CM amasong Home Minister gi Ifisi Laothokhre State amasong Central Leingakki Loisang Khudingmak Hayengdei Boycott Touragani haina chitrendu phongdorakli Census pangtok tringe mangwinana NRCS update tawgadabani haina JFD na kokhiba pung nifunipan gi General Strike ngasi aroiba nimita khrai lamlongda protesters singna Chief Minister amasong Home Minister Govindas Konthojam anigi Ifisi Laothokhre General Strike khongjanga singarang dagi ngasine hena kansinna mafong kayada paksana pangthokhi khongjanga siga mari lenena JFD ki convener Jitendra Ningomamna ngasi wangkhaija laiba Wall United Youth Club Pamishinga unaba amada haikebada khongjanga sigi manung jana hojik chathariba General Strike khongjanga si hek loibaga Hayengdei Central amasong State Leingakki Loisang sing boycott tawragani adomoinama khongjanga sida health water supply electricity amasong education sector gi oina di consiloi lamdam asigi miyamna su makhoi gi SC gi MLA singda NRC update tawnabagi firep chap chana khanghanaba taksinbiu madugi mathakta mafam kayada paksana wakat mifam phamba yauna numidangi matamda mairagi khongcha chapiyu haina appeal tawki Miyamgi ihau kansilapatagi BJP gi MLA Mari Dali Pangkhre Hayengsu MLA Khara Dali Chalabayai Hari Census pangthok tringeda NRC hana update tawgadabani haina JFD amasong miyam changsilapa khongjang hena kansilapatagi ngasi BJP gi MLA Mari Dali Pangkhre Hayengsu BJP gi MLA Khara Dali Chalabayai Hari Pau asna makatana haribana ngasi numidung matong pung amaga minute 65 rom tabada Delhi gi damang Imphal thadokraba BJP Manipur Pradesh ki lutingba sing amasong MLA sing adudi BJP Manipur Pradesh ki General Secretary shuariba party asigi NRC amasong Census Committee ki convener ke Sarat Kumar Uripok SG MLA KH Ragumani Lamlai SG MLA KH Ibomcha Wangjing Tentha SG MLA P Brozen amasong Thange SG MLA D Robindro Yauki Hayengsu MLA Khara Dali Chalabayai adubu hausu phawgi oina kana chakadawribano habidji press na chapchana khamangamdri BJP Manipur Pradesh ki luchingba sing amasong BJP gi MLA sing aduna Union Home Minister Amisa unaduna State asida hauze goriba phibam amasong illegal immigrant ki issue asi yenglaga census operation ki thabaga si matam khara yeithoklaga NRC hana update tawbiyu haina taksilamgani hairi CMY Kemchana Sangnai Raba Artisting Unakre Santi Thamnaba Honabada Art and Culture na achoba role lawnaba taksingkhrai State asida Santi Nungsi Chanaba amasong tongan community singi marakta amuk hana gum Nungsi Chanana liminanaba honabada artist singna achoba thodang lawnaba Chief Minister Yumnam Kemchana ngasi mahaki bangloda lamdam asigi Sangnai Raba artist sing unaba amada phondokkhrai artist singa unaba aduda wari watai sanakiba aduda Chief Minister Yumnam Kemchana makhatana haikibada artist singna art and culture gi khutangda lamdam asida artist singna Santi thamnaba honabada mapung oiba thodang lawnaba appeal tawraduna state asida hauji tholiba irang asi hawgalakpada hanadi kanglup ani khakta orambado haujiti kanglup ahumgi marakta chauna unkhanaba lagi maramaduna haujilairiba phiwa masida maite communities singna Big Brother amasong Big Sister gi role loduna irang asi loisinaba honaba mathok tai kanglup ki irang asi tholapa matam da mahakna cabinet minister oiringai matam da lawkhiba thodang adu nauhaunu na ningsingladuna haikibada irang manung aduda Chuchampur da leiba maite gi sinmi chamga kun asoyangam thoktanaba mahakna henglep SG MLA le jamang haukipta taksingkiba lei loinana MLA asina su positive obimong da thodang lawkhi haujileriba irang asigi manungda community singi marakta leriba papal asi thugaiduna hanagumna lamdam asida leminariba kangbu singi marakta amuk hana nungsi chanana puraknaba honaminaba changi irang ngasi hawgalakpada jiribamda leriba tongan community singi marakta unkhanaba kaya lerambadu haujikti mahosagi phibamda hanjilaktuna community singi marakta nungsi chanana santi oina leminaba hore State asida NRC implement tawgadabani hariba sigi matangdasu government asina mapungkhana sogali haiki Naga Maitai Pangalgi Mihut Sing Yauna CSO Taramari gi timama Delhi da chakadawri
CSO Taramari Kanglaipak Naga amasung Maitei Pangal community gi leaders sing yawba mihu tara gi kangbu ama hayeng New Delhi da chatuna Manipurda illegal immigrants sing khandolaga delimitation gi thabak chathanabagi matangda kadai phawba central government na kari tabung ngamgani habigi matangda taksiluragani haina CSO Taramari Kanglaipak gi convener Nahapom Santana Phongdokhrei Tongan Tongamba Purukki Luchingba sing yawraga ngasi pangthokki ba pawgi mifam amada Santana makhatana hai ngasi MLA gi team ama Delhi da chatuna NRCS gi matangda Luchingba sing da taksingani habasi afaba khongthangni haina lawi loinana apunba community kaya gi Luchingba sing yawraga heng chakadoriba asida unagadoriba Luchingba sing gi list amasung Manipur gi CM yawna Home Minister da pisin kibalere adubu Delhi da kem tawduna legadoriba mihut kangbu asina unanaba masige chap chaba appointment pirak trabati makhoi gi officing da force landing tawsinaba firep lai haki kota gi makhada leba oja sing census ki thabak yawraroi haina Laothokhre Mikok Tibigi Tabak Hodringa da National Register of Citizen NRC Hana update Tobiu Hana Kongjang Sangsilba CSO Singa Leingakki Yanaba ama Puraktriba Phawba Oja Sing Census Kamari Neba Tabak Amata Yauroi Hana Council of Teachers Association Kotana Thadurak Pachura Manfongdorakli Association Asigi Co-Convener L Jugindro S Jaikisan Amusong Sek Zirauddin Sana Thadurak Pachura Manahai Census ki enumerator amadi supervisor oina thodang sinaraklaba oja sing training yaudabada khudongchadaba khamaru mayonari Leingakki yathang matung ina training yawbajapada athingba pirakpana ningba kainingai oiba phibam mayonari Leingakna CSO singa yasinaba puraktriba phawba oja sing census ki thabakta yawraroi amaromda lilongdagi oina di supervisor enumerator amadi field trainer singi training pangtholaroi haina SDO sililongna thadorokpa cherolamana hairi Deputy Chief Minister Loisang Dikhogi Garida attack Touragani Thodo investigation Chathagatapani Haina Kotuna Fondorakli. Haukiba August 13 National Highway 2 Imphal Dimapur Lambigi Kanglatongbi Meagi Namdailong da protester singna Manipur Deputy Chief Minister Loisang Dikho amasung Paumai Naga Sidomagi Garida attack Tawkibagi Tawdok adu athubada michang mikhai naidaba mongda investigation Chathagatapani Haina Kotuna Thadorokpa Cheulamana Hairi Kotugi Maikadigi Makhatana Haribana Thodok adu yamna ikainingaini Thodok adu da elected representative amagi safety da amadi Thodok adugi marumda kari lebano habidu hangningai oi Thodok adu lamdam asida santi unity amasong Christian tribes sing tasing khomjinaba honariba Deputy Chief Minister Loisang Dikhoda attack tarukiba oibana yamna ninglangai oi Deputy Chief Minister Loisang Dikhona luchingduna senapati da UNC na chathariba economic blockade asigi matangda anirakhanna wari sananaba laikhrei Ahanbagi Thodoktana Deputy Chief Minister Asina Chief Minister Yumnam Kemchan Home Minister Yauna Atopa Miyu Shingalona Senapatida Economic Blockade Asigi Handoknabagi Matangda Wari Sanakibani Muramaduna attack Asida Chenari Bamiyu Shingadu Faduna Logi Ebamatik Chaba Chera Pigabani Hari Jiribam SP transfer Tawjuba Makai driver sing starring Piraroi Hana Laothokhre Jiribam District ki SP Imphal Jiribam Lambida Port Puriba truck driver sing da minungshi amata yaudana otpire mahak hek Laothokhtriba makai starring paidabagi khongjang sangsingba hokhrei Transporters and Drivers Council TDC ki President Hizam Ranjit ngasi paumi sing da hai lambi asida miyamgi tangai fadaba polam sing puduna chatliba gari singdagi Zirigat Jiribam Police Station Lengang Popi amasong CDO gi kangbuna sel lore haidana Manipur lengakta wakhakiba laikhrei Wakat adugi matung tarakpada SP asina driver singda ot neba horaki matam amada lengakna thokiba truck amana ton kunmari digi hena puba yade haiba chanaki driver cherol ama putholaga overload oire che chang sude habena chingba kayana driver sing khamungamdrei Hanging Bridge Leiringai Matamda Thokiba order adu police na pairaga chalan kakpana chingba chatharakliba asina state asida pochai fangnadabagi mamal wangkhatpagi chaitheng miyamda fangngadore maramaduna all GD Drivers Union Assam gi transporters sing pull up khuchamnaraga ngarangdagi starting padabagi khongjang haure SP na siznariba private vehicles singi drivers sing bulongthokle masi phawbada tadragadi Manipur da chenba gari sing lepkani hari Miyam amasong CSO singge achawa themba yararoi khangbadagi Delhi da chatnabagi mahut hana hotnaramlabadi irangsi chauthoklamloi haina ibobina phongdorakli Census pangtokthringi mamangda NRC hana update tawgadabani haina miyamna taliba demand sing nahan makhai lengak asina khangsin tasinadana leithoklaga haujikta da miyam amasong CSO sing themba yararoi khanbadagi Delhi da chenbagi mahuta matam laringai da hotnaramlabadi irangasi
ꯁꯤ ꯌꯧꯅ ꯆꯥꯎꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣ ꯏꯕꯣꯕꯤꯅ ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ NRCꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯑꯣ ꯏꯕꯣꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ NRC ꯑꯃꯁꯨꯡ ꯁꯦꯟꯁꯁꯀ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯂꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯏꯁꯨ ꯑꯃꯅꯤ꯫ ꯃꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯇꯝꯒꯤ ꯂꯥꯛꯄ ꯏꯁꯨꯁꯤꯡꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ꯀꯟꯁꯇ꯭ꯔꯛꯇꯤꯚ ꯑꯣꯏꯕ ꯁꯖꯦꯁꯟꯁꯤꯡ ꯍꯥꯎꯁꯀꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟ ꯑꯅꯤꯃꯛꯇ ꯄꯤꯒꯅꯤ ꯑꯃꯁꯨꯡ ꯁꯧꯒꯠꯀꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯁꯣꯛꯂꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯣꯄꯣꯖꯤꯁꯟ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯤꯕ ꯁꯦꯟꯁꯁ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯈꯥꯗ ꯆꯠꯊꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 60,000 ꯍꯦꯟꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯊꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯟꯁꯁ ꯑꯣꯄꯔꯦꯁꯟ ꯆꯠꯊꯒꯗꯧꯔꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ? ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯌꯨꯝ ꯏꯔꯥꯡ ꯑꯁꯤꯅ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯌꯨꯝ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯍꯥꯎꯁ ꯂꯤꯁꯇꯤꯡ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯆꯣꯏ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯥꯡꯂꯨꯞ ꯑꯃꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒ ꯆꯪꯅꯕ ꯌꯥꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯀꯣꯛ ꯊꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯅ ꯈꯪꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯀꯣꯛ ꯊꯤꯔꯦ ꯍꯥꯏꯅ ꯂꯧꯔꯕꯁꯨ ꯃꯗꯨꯗ ꯐꯪꯂꯛꯄ ꯁꯦꯟꯁꯁ ꯔꯦꯀꯣꯔꯗ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯕꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯂꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯌꯥꯔꯕ ꯃꯇꯝꯗ ꯇꯧꯕꯅ ꯍꯦꯟꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤ ꯃꯇꯝ ꯈꯔ ꯂꯩꯊꯣꯛꯄꯅ ꯆꯨꯝꯒꯅꯤ꯫ ꯃꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯅ ꯔꯨꯂꯤꯡꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯈꯜꯂꯤ꯫ BJPꯒꯤ ꯃꯤꯍꯨꯠꯁꯤꯡ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯁꯦꯟꯁꯁ ꯂꯦꯞꯅꯕ ꯇꯛꯁꯤꯟꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯅꯗ꯭ꯔꯤꯕ ꯃꯈꯩ ꯊꯕꯛ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯐꯠꯇꯦ ꯍꯥꯏꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ JFDꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯅꯨꯡ CM ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯏꯐꯤꯁꯤ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ ꯈꯨꯗꯤꯡꯃꯛ ꯍꯌꯦꯡꯗꯒꯤ ꯕꯣꯏꯀꯣꯠ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯖꯤꯇꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯌꯥꯝ ꯑꯃꯁꯨꯡ CSOꯁꯤꯡꯒꯤ ꯑꯁꯥꯎꯕ ꯊꯦꯝꯕ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯗꯦꯜꯂꯤꯗ ꯆꯦꯟꯕꯒꯤ ꯃꯍꯨꯠ ꯍꯥꯟꯅ ꯍꯣꯠꯅꯔꯝꯂꯕꯗꯤ ꯏꯔꯥꯡꯁꯤ ꯆꯥꯎꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯅ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯀꯟꯁꯤꯜꯂꯛꯄꯗꯒꯤ BJPꯒꯤ MLA 3 ꯗꯦꯜꯂꯤ ꯄꯥꯡꯈ꯭ꯔꯦ꯫ ꯍꯌꯦꯡꯁꯨ MLA ꯈꯔ ꯗꯦꯜꯂꯤ ꯆꯠꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫